Hauzik Sanabagi Powder Chahiyasi Yoina All Manipur Football Association All India Football Federation Awards Fangbangam Krai Ngasi Lamlong Thongkong Leba Artificial Turf Ground da Award asi Fanglakpagi Harau Tayambaga Loinana Pangthokiba Chambathoram Aduda AMFA gi President M Ratan Kumar Vice President DV Kowar Amadi Zoe Singh Monsang General Secretary L Jyotiramoy Roy All Manipur Sports Association gi General Secretary R K Sanayaina DFA Thawalgi President M Tombi Majaga Loinana Manipur gi tongan ba district singdagi lakpa DFA amadi DSA gi member kaya na saruk yakhi matam kaya gi mamangdagi hauna lamdam asigi miyamna football masana asi yamna pamna sana duna lakpa ga loinana 1973 da All India Football Association asi matam atugi masak nairaba layoi khraba miyoi kaya na lamdam asigi lei hauda semki matam gi oiba miyoi kaya na Akhang kanba amadi kathokpa magaloina na football masana sida asan ba mitieng ama thambagaloina na chawkhana ba hona duna lakhiba adugi mahai oina ngasidi All India Football Federation gi mitieng makhada pangthokpa tongan ba chahi kanglup singi oiba National Championship kayada Manipur saruk yaduna makok thongba mafam amakan ba ngambada natana India gi maming leraba football club kayada lamdam asigi lei haudigi haukiba yamlaba nupa amadi nupi sanaroi kayana saruk yariba si yenglaga India pumbana Manipur asi football masana da sanaroi mayam puthokpa Bagidamak Factory of Football Player Haina Singthanariba Kayasi Yenglaga All India Football Federation Awards si handak chahi oina All Manipur Football Association da kusinaraki Ngasigi thoramadu da saruk yakiba AMFA gi President M Ratan Kumar na lamdam asigi miyam na matam kaya changna hona jarakpa duna award asi fangba ngambani haina pauzala si pikhi Manipur se India government handout thokre Manipuri football ki factory ni hai bise masi kai dana ba khoina mayam district association amadi tawri ba khoi activities mayam sina khoi ju mafam hong dana smaina taw dana ana khoi pillars hen puthong na bana khuji chatli ba sei sida khoi Manipur ki state league ase hana mamang ja asobo rami aro handak di second khoi tayar hai ba tare mai mathakta Premier League and Smile Lake to high state league or catching organized the Holaga, he and a player put Naba, Usmana Amasili, Adu Yam Pazaba, Moi crowd, Adi Moi decision of Honazana, Yam Park, my Papa, successive Amo.